Manipur da thokliba erang asida chaona cheitheng phangliba Lamlai Assembly Constituency manung channa leiba Sanasabi khul dagi masagi chahi 15 shurabi Laishram Chandrima gi kidney animak fail oibadagi Transplant Tounaba hotnabada imung manung kham thengna awaba mayuk Wahouri Laishram Chandrima Sanasabi khul dagi Laishram Jibana masung Mary gi macha anigi manungda mahakna ahalne humja inglesingani kunithoi da Chandrika masa ngamlaktabadagi Doctor Yeng Luba Matamda kidney animak fail oire haiba khangba ngamkhibane Doctor na irakpa hidak sing charabasu nongmanong magi sokchinba helakpadagi kidney animak transplant tawbagi mathau tare hairi Chandrima gi apokpe Merina kidney gi donor oiragani hairabasu operation gi mathau taba senfam leitaba maramna doctor na hospital da admit tawnaba hairaklabasu matam yaithoklaga leirakli Sanasabi hairiba khul asi mamang chahigi me tang uhumdagi haurakiba erang asida chaona mayoknariba mafam amane Sopam nompham khangdana khul ngakpana tawda yadraba thabak ama oihauri lawu singu tawraga yum punariba Chandrima gi imung asidi nongmagi chara ama soidanaba hotnabada awaba oire asigumba talak asida Chandrima layengnaba hotnabada Leirambayumgi malchang pumnamak loirakle haidutna machabu kanbinaba miyamgi mateng Chandrimagi imung manungna nirakle Adubu doctor na kidney transplant tawraje haibadagi kidney di aingondagi pirani isaje kandabadi yadabanina adubu paisa di lupa la ahum thorang taw hai la ahum thorang taw haibaje leitabadagi ngasibaw manungda leitadana tawbadagi irai numita karo haibado khoina kaba ngamdadana ngasibaw leiri na red zone da leirubanina paisa je hujik leitabανina lupa la ahum thorang taw haibadagi ngasibaw doctor da kadana leiri aduna miyamna nungsibiredi aigi isagi thawaise amukta miyam kanminajena ai haijari babasu lau sing uraga leire ima koi mama lau sing loina una adum koi mungdo lau keno tawne to hojikti re jon oibanina chahi ama makha ani mu sujale e lau udabida thaba ingang suba jathokpa yada yum khun changaga tum leire aduna paisa nungja su leitabana test nung tawda ju paisa mayam change test ka tawbu ju yumdagi man chang karaga tum tawre to hoje transplant tawni hai transplant do donor imana kidney ju pi ni hai kidney leira ju paisa leitabana lakh ahum muk chang ni hai doctor na to paisa leitabana tawba ngamoidra haina tum mi pairaga leire